अहानबदा ngasi मरोइबा पाउसिंग पिजरी चीफ मिनिस्टर की ग्रीन मणिपुर मिशन हौदोखरे लम एकर 10 दगी तादना खुंगंग सिंगदा उमंग अममम सेंगतुना महौसागी खलंगाकनबा होटनरगनी हाइना चीफ मिनिस्टर ना हाइख्रे माइबम लोटपचिंगदा ngasi इम्फाल पीस म्यूजियम CAF and PD मिनिस्टर कराम श्याम ना संगादुना मियामदा सिनख्रे RBI na overdraft tare haina lauthokluba matung hojik zero balance da leire harakpasi atopa state singi mamangdadi ikai ningai ni haina minister L Jentukumar na phongdokre lamdam asigi lehau da thaba sem pambi sing mapung phana panba ngamle sendong su phangle Lomi singna kihom marang kaina puthoklabasu cold storage amadi infrastructure matik chana laitabana kihom kaya ama patuna mangli Kurumjari Times of Manipur numidang paumi ang tabi bapunamakpu ARUNBALA taram noksari ngasigi maruiba pausing miyamda sandokna fijari Lamdam asigi mahusagi khal kanba ngamnabagi pandamda Chief Minister N Birena ngasi Green Manipur Mission launch tawkhre lamdam asigi sing amasung tamda lairiba khungang singda mafam chawa yenglaga lam ekar 10 dagi tadana umang sengotuna mahusagi khal ngaknana bahonargani haina Chief Minister na haikhre Manipur lainga ki Forest Department amapung oiba thogdang logduna Kangpokpi District ki Sahibung Village da leiba Socio Economic and Environment Development Society Sits Complex da pangthokiba thoram aduda Chief Minister na makha taraduna ngasi hodokliba mission asi mai pakhanana ba honabada aikhoi khudingmakna nungti numit khudingi tawriba thabakumna honaba changi ngasi gi mirolna aikhoi gi darkar oiba sangdagi ahenba uwa sing yanthatpagi hainabi thadoksi haike thoram aduga mari leinana Chief Minister N Birena Sangaitel area da cold storage amadi mini market set amomom sanana ba thabak paikhalagani haina phongdokhibaga loinana CM na lusingduna Sits Complex ki akoibada usara kaya thake ngasi gi thoram aduda State Planning Board ki Deputy Chairman S. Rajan, Principal Chief Conservator of Forest K. Angami, Sits ke President MOB Sahibung Village ki Chief Pu Angam Amadi, AMGWO ke President Bijoy Kaksing Tabam Su Saruk Yakhe. Sing the the whole drive. Some area I am but loina. Punko pune. Anaina Sigi Mission Zikamina of Goxikana. East and every village. Sing the labor, Kunoibi, Tampaka labor, Kunoibi, each and every village in the state has to preserve, protect, and growth at least 5 to 10 acres forest land. Each and every village. I could get Mamanga, I could see Yamana scientifically, I could get Alaman, Yamana visionary way on Gabo. Umang lai gaya na heramis. Umang na punba jungle na punba lai gaya lai gi kaino to da tawro kana umang sample ami to maintain the ecology climatic balance. Yamna visionary hoy ba yamna wakal le ban jing ne ai khoi na objective adu loi na manghal lai bung the community hall sajale u yan thalaga adu taw ai khoi na manghan jay Ani subalanjau da sokna khiwa Imphal lana chehi humbraga manga surakpagi komon ga iroinana Japan lanmiga British ki lanmiga akanba moongda lanthengna khiba Bisnupur district ki maibam lord pachingda ngasi Imphal Peace Museum ama sangaduna miyamda sinakre Department of Tourism Government of Manipur Second World War Foundation amadi Manipur Tourism Forum na punna sinduna pangthokiba sangabagi thoram aduda Minister of Consumer Affairs Food and Public Distribution Karam Syam, Japan ke Ambassador Kenji Hiramatsu, British ki High Commissioner Dominic Askew, Nambol MLA and Loken Chairman of Tourism Corporation of Manipur MLA Dr. S. Ranjan Amadi, Chairman of Nippon Foundation Yohei Sasakawa Nasingba Naka Saruk Yakhe, Project Asi Nippon Foundation ki Tengbangal Loinana Manipur Tourism Forum na Paikalakpani, Thoramaduda Wangang Laduna Minister Karam Syam na ngasi asi
Manipur khakta natana United Kingdom amadi Japan gi yamna nuwairaba puwari da iduna lehoragadaba numit amani museum asina malemda nungsiba ingba takpagi lengdraba khudam ama oina lehoba oirasanu haina phongdokhi. Just the time to think and the search of the right path of the generations to come. The highest of all is the love among us and the love of human race and all the race and God have created. And with this word of love, I would like to share some viewpoint and the fact about our own state of Manipur. Imagine Ani subalanjau da sizinaramba khusukulai sing firol sing lanfam asiga mari lainaba photo sithi se sangkaya amasu utke thorom aduda wangang kiba Japan gi ambassador Kenji Hiramatsuna haukraba puwari thogdok asi amuk yengkhalubada Manipur da lairiba miyam da laman ama chauna tonsin bagum fawi ngasi Imphal lan gi chehi 15 surakpagi kumon pangthokliba asina puwari gi anoba tangkak amada changsilibani haina haiki. I'm grateful to Mr. Sasakawa as well as the Nippon Foundation and Sasakawa Peace Foundation for their generous support to the museum. My special thanks goes to Manipur Tourism Forum and its committee members for devoting their time, energy and resources to create this quality museum. I'd also like to express our appreciation to the invaluable support by the state government. British ki High Commissioner Dominic Askew na June kunithoi asi British ki military calendar da Imphal Day haina khangnai museum asi malem da ing tapa purakna ba kathoklabani amadi maraiba ki damak thawaina ponthapi khraba adugumba thauna leiraba ipa ipu sing adubu ningsing duna ikai khumnaba unanabagi mafam ama oiduna lehorasanu haina haiki. Memorials that stand testimony to the human endeavors of those warriors who were prepared to give their today for our tomorrow. Standing here today at the opening of this impressive museum dedicated to peace and to a future that remembers and honors the sacrifices of those who have laid down their lives in the service of their country. Ngasi hangthokiba Imphal Peace Museum asina matamamada British amadi Japan anigi marakta songnakiba lanfam adugi yamna maru oiba mafam ama oiriba Imphal gi maibam lokpasingda hangthokiba museum asina lam matam aduda Japan amadi British anina sinakiba khusuklai sing loinana makoi gi thongna faraba lanmi singi oiba makhangna nabagi damakta masa kaya hairiba museum asida thamli museum asina matam amagi British amadi Japan anina sinakiba khusuklai amasu makoi gi lanmi singi oiba wa puwari sing hairiba museum asida mayek singna takli museum asina Manipur gi tourism gi sector da achoba mateng amadi soidana oiragani. Camera person Lolivin Galoinana Paudam Zeriba Navakumar Kawakpam Times of Manipur Maiba Lokpasing Amaromda Manipur Tourism Forum Manipur Tourism Government of Manipur amadi Second World War Imphal Campaign Foundation asinduna Palace Compound laiba Manipur State Film and Development Society Auditorium da Malemgi ani subalanjau na chehi 15 mapung pharakpa asiga mari leinana Platinum Jubilee gi thoram amasu pangthokhi thoram adugi saruk ama oina mapal lamdam Japan Britain yauna tongan ba laiwaktagi lakpa guest singda nat ki oiba khudol pot khusinaduna ikai khumnaba utki thoram adugi saruk ama oina Chief Minister Nongthongbam Biren Singh na souvenir amasu phongki thorom adu Chief Minister and Biren Singh na lamdam asigi pukaina pik thalaba lamdamni amadi mafam asi South Asia gi gateway su oi bakhakta natana jewels of India haina su khangnaribani Manipur gi oina mapan laiwaktagi miyoi singna sakhot khongthanga mari leinaba thabak thoram sing pakhanana ba wakhalon puthorokpada laingak na chawna ngasi su thong hangli haiki. History and the cultural heritage has gifted us with a huge potential for growth of tourism. Manipur is also well known as the birthplace of modern polo. I would like to conclude with the thought that our future is here and the date it must be one based on foundation of peace, partnership and prosperity. The door of the state of Manipur are open
for our guests always. For any initiative for engagement in this direction, with this in mind, I look forward towards building enduring partnerships amongst us all. Thank you. Jai Hind. Nakal Amaromda, Thoromaduda Sarugyakiba, British High Commissioner Dominic Escute Battle of Imphal Asina, Japan, Britain, Amadi Bharat ki oina achoba turning point amasu oikibana ngasidi Laibak Singh Asigi, Marakta Nungsi Mari Amasu Purak Livini Haibada Haiman Bathokloi Amadi, Ambassador of Japan to India gi Kenji Hiramatsuna, Manipurna Thong Oiduna Japan, Britain, Amadi Bharat ki Nungsi Mari Hena Chachin Hanbang Amlibani, Mafam Asigi Miwe Singh Asi, Laioi Kraba, Ipa Ipu Singna, Anisuba Lanzau da Lako Matamda, Mitop Oina Loina Kide Haina, Wari Liram Kiba, Masi Makna, Ngasing Asisu, Japan Masa Singna, Lamdam Asi, Kangwam Dribani Haiki. Today, India, Japan, and the United Kingdom stand together as three great democracies. We work together as a force for good against the challenges of the 21st century. As members of the United Nations, we have a common purpose in preserving and strengthening the international system of cooperation that emerged from the turmoil of the first half of the 20th century. The UK, India and Japan have all been supporting the United Nations mission in South Sudan, a mission to which the UK continues to provide support. Manipur Lengakna RBI da overdraft taduna Lairamba adu zero balance laire haribasi atopa station gi mamangda ikai bafawi haina Health and Family Welfare Minister L Jentukumana Fongdokre ngasi Directorate of Family Welfare Service ki conference holda pangthokiba rotavirus vaccine launch tobagi thoromda athoiba mithunglengi oiba warolda minister na makha taraduna overdraft takibagi thong adu masa masagi sinfam matung inna tawpam thokpa thabak sing daita leina tawram labadi khudingmak afaba oiramgadabani haiki haksel gi matangda palad Sahi Noriba Angang Singda Aingba Matamda Cold Diarrhea Laina Sandorakadagi Ngakthoknanaba Ngasidi rotavirus vaccine asi launch tobani vaccine asina Laina asi Ngakthoknaba Soidana Mateng Oiragani Laina asidagi Ngakthoknanaba Honabada Mama Mapa Oiba Singna Punna Wakal Taminaba Changi Haiki Manipur se picture su India ke tongan beliva Laiba ke state sing America total legadawne Bakuk Khan Chengadawne Abatune Then to Maru and Karamba in the field of civil life, me singing, Anang singing, life shaped of no Kanaba, Matukana, Manipura. I am the Kutu like the way and the chase of Queen. At two states in the among them, Chile and Iris. But this time, rotavirus vaccines applied over until most of the person. We are one of the pioneers. Lamdamasigi Lehaud Thaba, Sam Pambi Singh, Mapung Pana Panbangamle, Hangduna Ladybas, Chinkong Singya Singda, Sam Pambi Singh Parks and Tarabadi, Chinzak the Mipan Tang, the Batanatana, Semilon the Soup, Pagathanba, Ngamlagani, Hiramasida, Tom Tibiki Paudam Ama. Bisnupur District ki Manung Chanba, Wangu Nagda Khong Singya Laikai Dalaiba, Mayengbom Samsandra Maitaina, Sem Thaduna, Pothok Puthok Pahorakpa Asina, Lamdam Siki Miamda, Sem Thaduna, Lamdam Sida Sinzak the Mipan Tangdaba, Amadi Sanmitlon Pagat Hanbada, Mating Oibayagani, Haibagi Anobo Wakalon Ama, Miam the Piri. Bisnupur District ki Manung Chanba, Wangu Nagda Khong Singya Laikai Leiba Mayengbom Samsandra Maitaina, Kumza Lising Ani Taraga Taruktagi, Sem Thaba Horaki. Sem Pambi Sing Adu, Jahi Anigi Matung, Kumza Lising Ani Taragani Panda, Mapung Maray Fabaga Loinana Pan Bahoraki. Sahi Adu Maktadagi, Sem Gi Pothok Puthok Bahoraki. Haujiksu Sem Kaya Mapung Pana Pali, Tha Sigi Kun, Miyamgi Numita, Manipur gi Chief Minister Unaduna, Lamdamasigi Lehauda Pan Ba, Sem Kudol Tambaga Loinana, Sem Thabagi Wari Lidubadagi, Ngasidi Miyamgi Miyeng Pam Ama Oirakle. Manipur gi tongan ba mafam singdagi Sem Thariba mafam asida ayuk nungthil naidana yengba laknabana Samsandra gi Inkhol adu picnic spot amagum lehori. Yengba lakliba miyamna Sem Pambi manakta sangsilaga paliba sen mamangda mobile phone puthoktuna selfie nambana mafam adugi magun hena haphauri. Madugi mathakta lakliba miyam aduna imung manunggi miyoi singa wari sananaba honarakpadagi imung manunggi miyoi singdadi thabak supam nompham khangdaba haibadu oihauri.
lakliba miyamgi penanaba hotnabadasu wahori adubu laibak thibadi lafna yengba lakpasingna pambi de paliba semsing adu mahau tangningbana paliba semsing munba nangdana sangna paliba sangba semsing adu hektuna mahau tangna hori luribadi yengba lakliba miyamna laige haibada sem piba ngamdabadagi imunggi miyoi singdasu nungaitaba pokhori Hauzik horiba paliba sem pambising uraga yengba lakpa miyamna angakpak pokhanbata natana lamdam asida se marang kaina tharabadi cinjak tamipal tangdaba ngambata natana lamdam asigi senmitlonda achoba ohongba amasu purakpa ngamgani haibagi pakhongsu mayengbam Syamchandra Maitegi sem pambising aduna chalhori Syamchandragi sem thaphamda yengba lakiba Moirang blog ki video ke Zadumani MCS na fongdorakibada Syamchandragi sida horiba sem asi chabada thoidokpa miyamga manadaba mahaulei aduga mahaksu hanana organic manure vermi compost sembagi knowledge ningthina leiba training fanglaba miyuini haujiksu MGNREGS ki makhada vermi compost sembagi thabak paikhatliba miyuini mahakna sem pambi singda vermi compost har singsu seasonary mafum siga manaba chingya singdasu sem thaba mai pakna pothok puthokpa ngamgani thajai haiki semse amna fresh oibnina marketa phangibistagi mama yam fresh oib mahau ni phange aduga sigi idea sida mana hanasu training khara chatli haina su tai aduga vermi compost sai chu ekhoina nerega dagi magi sida yam successful hoina taw hana dis taw le renga si su mang le dum ure adugi organic ki concept ama mangona phajana lei aduga mai si mapalom dagi hybrid variety hoina por male na sigi jaga sida sam successful tawse sigi jaga manaba mayam amdasu koi chingja khara oirap sida loina successful oigedra haibri koi khalle Sem Thapam Singda yengba lakiba haurei bidagi S Bikramjit na fongdorakibada mahakna mafam asida tawrimliba thabak sing ubada pukningda thuk lauba fawi sem asisu thoidokpa mapandagi pusilekpa singdagi hena mahau lei hena fongdorakhi akoi si masana masa entrepreneurship amagi makha haitare adugi wakholom pusalak laga masagi akoi gi siguma masana masa tor sumasi farm si anoba moina tabok se paikhala kan Manipur gi dalai ba koi sinau mayam ahalaman mayam punamak society sida sugumba ma Manipur gi product amo oina puthoro laga di akoi asoni pusalakpasi mahau ma akoi gi kari haigani akoi sugumba si mahut sinba yabagi kudung chaba adugumba ma oirabra haibagi koi miyam da sumba mana message ma pibani tabak se makhata na miyam punamakna makhata na ma gi tawriba sugumna mayam su tholok nabagi damakta mangna sugumba tabak se paikhat pagi mani ma chauna mana miyam da pi Hiram sida Tom TV ga khanana unaba amada sem asi thabagi thabak tawriba M Syamchandrana lamdam sigi ningol chakouba thodok wathok anaba hangba satpada sem asi puduna chatpagi chatnabi leibana mahaki ingkhol asida hauriba pambi singna puthok liba pothokna miyam ki apamba thunghanba ngamloi maram asina mafam sida hauriba sem pambi singna mother plant oiraga lakadoriba 2020 dadi sara sing puthoklaga Manipur gi singkhong singya singda mangduna leiriba lamhang singda thabak phangdiba naha singna sem thaningi chona taibang palasida koibo thabirakpa matam se yamna koi karigumba khari taibang palasida tawro haina tharakpani aduna Manipur da leriba praja khuding ma islinaw singdai haijening badi Manipur da pokrabai khoi Manipur irei ba ka sigi namakta aikoina ngamba anobo khalau singyan puthoi harakanda arembada matam manghan bagi sarukta kari tawrakanda aigi irei ba ki aisagi aigi praja aigi manungi kari saukhatpa tawba yabagi hai wakhal se khalakanda naseina hona jariba sigum aingonda gi hanalo singya leiraba laisu hairaba islinaw mayamsu aikoi punna sangsin minaraga akhang khangda apapata share to minarakanda ireibang Manipur se amtang mikok thongba state amo hensi haibase nangasi dondamastai wa Amaromda chemical treat tawdaba khudakta heklaga mahau leina chaba fangnanaba haksang phananaba lamdam sigi miyam su khonaminasi mahaki angamba thakta miyamda mateng pangjage hiramasida Manipur lengaktagi mateng pangbadi leitri adubu honorable chief minister nadi mateng pirigani haibagi thajabadi pirakpa leire asigulumba naha singasida Manipur lenga amasung mari leneba department na mateng pangbiraga unemployed naha leiriba sing asi masing handanmada mating oigani haibasina lamnamsigi miyamgi apama oiri cameraman Dhanachandra Huidrom ko loinana audamjariba Huidrom Roman Times of Manipur wangu naudakong Laumi singna kihom marang kaina puthok labasu cold storage amadi infrastructure matik chana leitabana kihom kaya ama pattuna mangli hiramasida report ama
District Administration Imphal West ki luching makhada Sangaitel Park Management Committee, Planning Department, Agriculture Department, Horticulture and Soil Conservation, Department of Trade, Commerce and Industries, Central Agricultural University, ICAR punna khusamnana haukhiba June 18 dagi hauduna Sangaitel Park ta chatharakliba Pineapple Festival asina kihom thaduna hingnabagi lambi ama oizariba laumi kaya dadi honaningba amadi senmilon gi phibam phagalhanabagi achauba lambi ama piri adubu nakal amaromda infrastructure kaya award palaibana kihom kaya ama pattuna mangli ꯑꯩꯈꯣꯏꯒꯤ ꯏꯟꯈꯣꯟꯁꯤ ꯄꯤꯛꯖꯔꯁꯨ ꯍꯧꯖꯤꯛ ꯀ꯭ꯔꯥꯐꯇꯤꯡ ꯇꯧꯔꯒ ꯁꯤꯒꯤ ꯄꯣꯠꯊꯣꯛꯅꯕꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯍꯣꯠꯅꯔꯒꯦ ꯃꯁꯤ ꯑꯩꯈꯣꯏ ꯇꯥꯛꯄꯤꯕ ꯑꯣꯖꯥꯁꯤꯡꯗꯁꯨ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯩ Sangaitel akoibada lairiba praja miyam gi sinfam singi manungda kihom thabagi sinfam asisu yamna maru oiba sinfam ama oiri matam amada traditional oiba mawongda kihom tharingai matamdadi kihom gi pothok asi yamna puthokpa ngamlamde adubu ngasidi chingmai singda kihom thabagi mawong asi scientific oiba mawong amada mai onsilakpadagi kihom gi pothok chathok asi aduki matik hengalakli अखोना हुई थाजैना डिपार्टमेंट की एक्सपर्ट सिंगा तानाबने अक्रॉस द स्लोप एन अंगमबजे फैना थाब मलसिंग तौर अदो आइगिदा हाउरिबा कियोमसी 1 year अहानबा पानबसे याम चावी दिगा पांडोंग फजै अदो अखोगी लोकल मेथड थारमिसी अहानबसे पी अदुगा सेकेंड हार्वेस्ट खर चावरपा अनिहुम पालपा दुमाइ तौ अना अखोगी स्वाइगी मपान छमनरम दब मियाम खंबिरम दगा मेन खंगम दबजी सिगी पाइनएप्पल फेस्टिवल से पार्क की तौरीबा किसिगा अदि स्टेट गवर्नमेंट की इम्फाल वेस्ट टीसीगा खुसमनरगा सिलकपसिदगी फार्मर्सिंग द नॉलेज अमा इनोर अमा लाकपा हाइतार ओ अदि तादि अखोइ नांगी पेंगरे पैसा चलम दबि याइना अदगी अखोगी लेहाउ फटिबिसिंग जे कमाइ तौनी सि तौरम बि याइना काना मोइदा मेकअप थोलकपा कनो याम काना याम फंगी ngasi पोसिट फटरगा सो अमा तौदरगा सको अदुगी अखोइ फ्यूचर द कनोगी पाइनएप्पल फार्मर्सिंग जी करि हाइतार ओ नांगी वाना लेमजु हिंगदबि यादुना तौबा तोंग दबा प्रॉफिट ले तो नेक्स्ट तेगी दे कोई प्रॉफिटेबल वे अम द संजलने हाइबगी असाम को याम नुआइना लेबा हाइतार सागी फार्मर्स अदमाइ ले Miram da puthokpa kihom singdagi mahau aduki matik hena leiraba aikhogi iramdamgi kihom kaya asi marang kaina puthokcharabasu puthokliba kihom sing asi matam sangna preserve tawduna thamnaba cold storage leitaba puthokliba pothok sing asi yonaba matik chaba kethel leitabana ngasidi kihom thaduna senda lambi ama oiriba lomi kaya dadi chawna ningba kainingai oinari long time da tha makumba thain kumba jomgi dabasidi thamari manga joledi loina makse sitbangam gi dabane tangkhai mok mang hen ede haini aduna hujiksi egi city organic ni hal side de karsu to bi sing saiba su leite only pengmanga ke pengmadi yam waye asisu marching hebra kare hebra makhoi bora tharga ke hom thaba already pengba su kharadi phagidra tum khalle masi government side de nadra NGO de loan oibra kare obra khara grant thongledi kayam nungai gani masi henna ikhoigi family support to bangam jagani hen tamjani oiragli film asida khoigi hairiba khudong sadaba kaya si lainga ki mari leinaba department singna matam chana amadi mafam chana khoigi marketing mafam gumba ma pibiragadi hena khudong chaba ma oigani paudam jeriba sarat anubam govind galoina tom tv news imphal Laibak miyambu ngak senbagi thaudang loriba Manipur Police Department gi ASI amadi BDF Personnel ama drug sizinarambadagi nisagi polam singa konana naharu makha patagi fagatkre Gurupar Women Welfare Association amadi Youth Organization Club na drug sizinarambadagi faraba ASI adugi mamingna Heramani ningthaujam kawi kaibul awang laikai dagini konungda tabani aduga BDF Personnel adugi mamingna ai singlemba maitai kawi wangkhai hizam lairaktagini mahakna Imphal East District ta thabak pubani hiramasgi da Gurupad Women Welfare Association gi Treasurer Elangbom Ongbi Radhana Association asina mayai kabani sagi mayokta chatharpa drive ki manung chana miyoi ani ase ngasi naharo makha patagi fagat kibani makoidagi heroin number 4 amadi WY tablet kaya fagat pangamle makoina polam sing asi sizinna ba honaringai da fabani adumoinamak miyoi ani ase police personnel oibana SP gi thakta pau fawnaduna police ta sinagani haike Nomaijing chingkong somda kari hare nisa chaba yonba sigi mayam ama angang nupa macha singjina tawbasida khoina nungai ta dana drive khara chathajabane ba ngarang soi khoina mi tara phai ba angang ngarang phaba dodi angang haktane duna khoina mama mapa singje kauraga sina gare
ꯑꯗꯣ ꯃꯣꯏꯗꯒꯤ ꯑꯩꯈꯣꯏ ꯄꯣꯠ ꯐꯪꯉꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯗ ꯃꯆꯥꯁꯤꯡꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯄꯣꯠ ꯆꯩꯁꯤꯡꯗꯨꯒ ꯂꯣꯏꯅ ꯁꯤꯟꯅꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯁꯨ ꯃꯣꯏ ꯑꯅꯤꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯃꯤ ꯑꯅꯤ ꯑꯃꯃꯨꯛ ꯐꯥꯏꯌꯦꯕ ꯑꯃꯅ ꯑꯟꯗ꯭ꯔꯣꯗꯒꯤꯅꯤ ꯍꯥꯏ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯊꯪꯅꯕ ꯈꯨꯟ ꯃꯨꯁꯂꯤꯝ ꯈꯨꯟꯁꯤꯗꯒꯤꯅꯦ ꯑꯗꯣ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯀꯧꯔꯒ ꯁꯤꯟꯅꯈ꯭ꯔꯦ ꯑꯗꯩꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯄꯨꯊꯣꯛꯆꯔꯤꯕ ꯑꯅꯤꯁꯤꯗꯤ ꯑꯃꯅ ASIꯅꯤ ꯑꯃꯅ VDFꯅꯤ ꯁꯃꯥꯖꯕꯨ ꯉꯥꯛꯄꯤꯒꯗꯕ ꯁꯃꯥꯖꯕꯨ ꯀꯟꯒꯗꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯉꯁꯤ ꯈꯛꯇ ꯅꯠꯇꯦ ꯃꯣꯏꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯌꯥꯝꯕꯅ ꯃꯣꯏꯁꯦ ꯃꯁꯛ ꯇꯣꯏꯅ ꯎꯔꯕꯅꯦ ꯍꯥꯏꯕ ꯃꯣꯏ ꯁꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯣꯏꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯦ ꯑꯉꯥꯡꯁꯤꯡꯁꯤꯅ Jingmairongda Laiba Hotel Classic Grandegi Dynasty Hall da Japan ge Ambassador Kenji Hiramasu, British High Commissioner Dominic Askew, Nippon Foundation Japan gi Chairman Yohei Sasakawa amadi Japan amadi Britain degi lakpa topa makok thongba single loinana Paumi Singa Wariotai Sanabagi Thoram ama pangthokre Media Interaction gi Thoram adu Second World War Infal Campaign Foundation gi miteng makada India Japan amadi Britain gi marakta Peace Tourism amadi Reconciliation gi wakalon pakthok sakthongnabagi pandamda pangthokibani Thoram aduga mari leinana Manipur Tourism Forum gi Secretary Haubam Joyramani na haikibada ngasigi charol surol na ingna tapna ningai dana leiba ngamliba si adungai thokiba Japan lan haina khangnaba anisuba lanjau gi Imphal landa tungda lakadaba mirol gi damak pamuba leitana thawai ka thokiba athauba singi khudol nani maram aduna malemda ing tapa nungsi sanaba lehna ba haibasi hauziki mirol gi tangai faldraba thaudang ni haiki Museum sida dia ko pulau collection tau tare gadi Manipur se kamai toram bajana matam duda kari kari nomon seasoner mi se kari kari no chari se haiben jing moi museum du khangani na hadi tourist amone la kan da makoina Manipur pumba thungna satpangam ponte hajiri aduna museum sida pot me ha loin khomjala kan da wari me lisala thamba kan da mayam changa yeng kan da reconcile do war hena thoki bodo oh tawro moi do boni ko ha bodo madu feeling a sense of regret amala kan da peace ki through the lang bagi adung mapandam da sema museum Hauzik pawgi marathan aten break amatang laujari Manipur ki ahanba 24/7 cab service oriba lamjingba cab service na miyang gi seba da leijari apamba service khanbiyu economic rate rupees 15 per kilometer standard rate rupees 25 per kilometer luxury rate rupees 55 per kilometer with base fare of rupees 40 Manipur ki district singi maru oina Senapati Ukhrul Churchanpur Kakching More Chandela chingba sing Chatnanabagisu ataba mamalda book tawbiba yaragani Manipur gi mapan gi lamsing haibadi Guwahati Shillong Dimapur Silchar na chingba sing chatnanabagisu book tawbiyu loinana luhongba amadi atopa thabak thorom gi damaktasu akhanaba discount pizari hena kupa marol gi damak contact tawbiyu aikhoi gi contact number 1800102795 Natraga 8794613154 Aikoigi website www.lamjingbacaf.com Hello Hello Pakhong ama chalake Chalune Chahi amagi plan tawge haradi Oh phau pambi thabiyo Okay Chahi taragi plan tawge haradi U pambi thabiyo Chahi chamagi plan di Ichabu afaba school da mahai tamhanbiyo Icha kaina afaba school haidi Lanai coaching tawgi awaba lehendaba school du da dum changnai na coaching tohonba Mama paga chamana na warak watembi ba Gym aerobic dance football thangta Mamang da 12 exam gi topper su putokhraba khwaidagi chawba nanba khwaidagi phaba school Last Pakhong Kari school no Slopeland Public School Khongjom chumabra Chumme yam khangi ko Yes only Slopeland Public School Khongjom Break matungda makhataba pau pizari Miyam leitana leingak leiba oithok loi thabak sudaba mina leibak irang thokhan bani haina Horticulture and Soil Conservation gi Minister T.A. Syamkumar na phongdokre Mission Organic Value Development of Northeastern Region gi miteng makhada Manipur Organic Mission Agency Momana Riangluang Organic Farmers Producer Cooperative Limited ki Aggregation and Custom Hiring Center Sangabada Saruk Yaraduna Minister na makhata na haikibada lainga kama haibasi lanai mioi amakhaki leibanate miyambu yaifana ba maikeida purakna ba leibani Organic oiba pot myam sido puthokpa kanda madu yomham leibam leitre haregadi
you contact me directly or through contact me to my project director. Koi sab sabarita koi government logane ba. Adu kadi koi prajasi. Mamang da mangi singji yom naite bagi singju yom naite kadabi thadeno haramba. Adagi yangju yom naite kadabi thadeno haib. Koi nakhale. Mapalom dagi purakpa. Koi mapalom dagi asonagi atopi state sarakpa package purakpa yangangdo. Tamil ko ako sila later sanari ba tamilong sanari sa sanari how was ako sila hen po sa sanari ba si kari gino ha ko gi alam sin hanap do langgi sandi masi sangi ta dugum mane ba but what we have in our soil si quite ipa ba kino ne ako gi yangang malem da pithimi da maming sale ako gi sing pithimi maming sale Yamna tangna thokpa thogdok ama oina isok maning chingyada nupa ama thangna yanduna halamle thogdok aduda laikhidrabi miyoi adugi maming tongbram maipak sahi humphugumari kawi apokpana laikhidraba ti nobin naure makha laikai dagini thogdok thokphum dagi phangba pauna hai ngasi nungthil pung ahum rom tabada miyoi aduna mayum tamna magi cycle thorga halakpada miyoi kharana thangna yanduna halambani hairi siriba miyoi sigi kok amasung mamaida thangna yanbagi natraga utubwa tupna furambagi dakfam gayasu lairamki miyoi asi masanupigi mayumda chak saba satkibani mahakna yumda halakpada thogdok asi thokiba oigini haina chingnari thogdok thokphamda district mobile forensic unit bisnupur gi team ama na kupna yengsinki amasung Imphal West District ki additional SP LO Hemanta Sarang Thiamna Luchingba District Police ki team laktuna asiba haksang lokolaba matungda Rims ki Biren Sangda thamkre thogdok sigi matangda Wangoi Police Station na case amasu register tawkre amaromda thogdok asida chenabani chingnaba miyoi ani su police na fagat pangamkre hairi National People's Party na ngasi Party ki loisangda mifam aba pakthukuna ngarang media da khurai gi MLA L Susindro na water resource ki department na pakhaliba thabak thoromda atamna na ngang sakiba adugi matang da kupna khanakre mifam aduna sungsinaba lengak ta yauriba mafam punamakna mapang punamakna wa ama ngang dingai da lengak minariba mapang ama oibagi haunabi adu ngakadabani NPP da khudombi thindringai da mari leinaba minister aduga phaminaduna tathokta sin torambana hena fagani amadi party asina asigumna thabak matungda labadi laibak tambang amlaroi haina warep na kre haina party asinia thadorok cherol amana hairakli More Hospital mapung phaba hospital ama athuba matamda sarkar na thabak oina paikhataba taragadi asa worker singa loinana akanba khongjang sangsilagani haina All India Trade Union Congress General Secretary L Sotin Kumana phongdokre More gi Sabangphai village ki community hall More da lairiba asa worker singe apunba mifam ama pangthoklaba tungda paumi singa unaba amada Sotin Kumana makhata na haiki border town oriba More Hospital asi ngasi fawba ningthina matik saba x-ray machine amadi ultrasound yawna atai tongan ba test kaya gi khudung chaba amata laitri doctor kaya ama lairabasu ngasi fawba hospital asida suna laitaba amadi ngehaki laklamaga mayumda hankibana ningthina mathau tawdri hauzik hospital asida anaba singna leinanaba phamung mapung phana laitaba khudaki emergency tholokpada awaba kaya mayoknari madugi mathakta mari leinaba doctor matik chana laitabana yumthang nariba Myanmar tamu hospital tamna chatuna layang nari haiki ningthiwaina function tawdribase tahonbiu aduga building mawong tana ekoi semjan sajadana tanan ba hospital ama ohenduna yana matik chaba hospital ama ohenbi haibise nasigi asa worker sigi mifamna yam kana demand tawri doina kaimba ekoi sarkar sina hospital sibu yengsin video tarbadi maruina ekoi matam khara ekoi yengkhini kari thabo paikhalagi haidana garibni thino ani yengsin video tarbadi more da leiba asa worker singna akanba makhan kyagi khongjang sangsalagani haidana nasigi asa worker singi mifamna koya kupna khanar Paumi Singa Unabaduda Indian Association of Lawyers Manipur General Secretary KS Samungau Asa Worker Union Manipur President TS Purimasi Amadi Midday Meal Worker Union President Indrani Sarugyaki
Manipur State Legal Services Authority Amadi Imphal West District Legal Services Authority Manipur Government Higher Secondary Lecture Welfare Association Nasinduna Ngasi Kaisam Thong Tof Lerak Masinda Laiba Ramlal Pal Higher Secondary School da Student Legal Literacy Club ama hangdokpaga loinana nongmagi oiba Legal Awareness Program ama pangthokre Thoramadu da Sarugyakiba District Legal Services Authority ki Secretary Khwairakom Nirojitna Lamdamasigi Maherui Singna Logi Matangda Thoidokna Mieng Thamde adubu Law Havasi Khangdaba Yadaba Amani Haike Legal field da khoi na sum yeng mada law tamagadi ukil loiba natraga judge oiba sugum basi khaktam oina ui law tama matung da ate ate su field yamna leiri maru ena example oina haibada hojik privatization gi stage ni era ni hojik everything privatized tawraga company na on kano tawra matam sida company sing sigi ukil amamam laigadauni haiba sungba policy lay rule lay aduna adugumba singda moi gi scope su yam lay adu singdu gi scope mayam kari mayam sing se khangana bagi damakta koina plus koi gi angang singda law ji khangbasi darkar lay moi gi law ji khangaga moi gi right kari lay moi gi duty kari no as a citizen adu singdu su idea ma purakna bagi damakta hanglemis Lupala kun hengedaba yungang truck load ama ngarang Imphal East District Police na RDS Crossing Palace compound manakta gi fare yunganga konana faraba miui adudi takhelambam ibungo chahi kungani pan apokpal laikhidraba takhelambam eken yangang pokpidagini hairi faraba truck adugi registration number na AS01KC1413 ni Police tagi fangba paugi matung ina yungang pikthana yauba truck ama Assam dagi jiri lambida Puthokre haiba kangnaba pau ama fangbadagi Imphal East Commando gi OC Y Saktishiana luchingba team amana haiba gari adu Imphal East ki RDS Crossing Mamang Palace compound da intercept tauki gari adu khamduna checking chathabada gari adu yungang na pit thangna yauramba thengnakibani hairi gari adu bu thorokpa takelambam ibungo wahang pahang chathabada mahak na haidorakpadagi matung inna hairiba yungang sing adu khurai ahong gaidagi Dananjoy kauba mioi amagini haiba khangbangam ki makhatana ain gi oiba thabak lokhanabagi dama case ama lokhat pagal loinana faraba polam sing adu excise department da sinakre driver asi thoraiba driver sina takilamam ibungo son of le takilamam eken yang popi dagini ma examine tor matung da poraiba truck sida yaiba Indian made foreign liquor ki consignment se khurai ahongai leirak ta leiba Dananjoy ko miyo yamada pina nabani habisi khoina mangon gi establish to ngame aduna hoji pharaba Indian made foreign liquor boxes pikthan yarba truck asi driver amasung gari ga loina magi formalities to matung da koi excise department da for further necessary legal action gi tongta koina sinagrani Mission for Integrated Development for Horticulture gi mideng Makhada Western Farmers and Pioneer Association Pasoi Part 2 na ngasi doubling of farmers income haiba hiramda nongmiko eba farmers fair come exhibition ama pangthokre Pasoi Part 2 community hall da pangthokiba thoram aduda tongan ba stall kuntrarom hangduna laumi singda anoba mangal ama pikhe 2019 welcome amasung Iril Turel Mosalakpadagi Khudongcha daba kaya mayok naraba siga matangda miyeng sangbinaba lainga ki pukning singsilakli Imphal East West amadi Thoubal District ki tainafam Iril Turel gi mathakta sariba thong asigi makhongda Lilong Bazaar areas da pofam phambising amadi Turel asigi khongbal da lairiba laikai gi lanai yum singna fatta hodi amot akai sing Turel khongban da hundokpadagi Turel asigi gi ising mosilakli masina maram oiraga Iril Turel gi ising sizinaba yadabagi miyamna awaba khudongcha daba kaya mayok na halle maram aduna lainga ki mari leinaba loisang na yengsin biu haina maikei adungi miyamna fongdorakli Municipality ke council kai kai da report tawrasu ngasi bo da hari phatab si thingbidre sarkar gi mari leinaba authority na thuba matam da thingbiu natraga di second nambul on dore Imphal Turen Irin Turen si hauji ma ikoina leiriba mafam asi Irin Tureni thongasina urup arab dilan ba thongi atuba matam da sarkar na Turen si kanbiu maram di masida khunja mayam gi ising thakpa khotpa water supply kya leiri hari mafam si sarkar na tu matan miyam chamsin biona appeal tawjari Imphal manungi akoiba mi sinba mafam singda thokhaning taba thodok sing thoktanaba District Police Imphal West na lakholakpa section tharangi saruk ama oina ngasisu pongna kaithel gi akoiba polo ground maning site
ta Park Sanathiba Humbagi Tabak Sathakre, Imphal West ki Additional SP Operation AZ Sarmagi Miteng Makada, Imphal West Commando Bazaar Unit Team na Numidang Wairam Pung Mangaga Minute Dagi Pung Taruk Pau Sathakiba Operation Aduda Pun Namiyoi Chaniga Taraga Matoi Masa Masagi Saktak se Putok Handuna verification Sathaki, Maduda Masagi Saktak se Yaudaba Miyoi Tara Makatana verification Sathana Bagidamak Lokatuna City Police Station da Sinaki. Phayeng Gram Panchayat ki oiba Gram Sabha mifam pangthokre ngasi Rainwater Conservation and Management haiba thimda pangthokiba Gram Sabha mifam aduda GPSC ki pradhan angom Syama Sakina nongi ising yoksilaga mafam chana sijinaduna hojik lamdam asida mayoknariba isingi awaba si khara makhai di kokhanba ngamgani haiba khali tungda Gram Panchayat ki mihus singna ising ningthina yoksinduna sijinasi haiba paujelga loinana miyam gi oiba khongchat amasu Gram Panchayat asigi akoibada chatki. AOC da laiba Ras Medicity gi sayol ama chupna chatharakiba Ras Integrity Week ngasi hospital asigi conference hall da loishin kre ngasi aroiba numita lamdam asida lairiba paumi sing amadi imung manungi mioi sing da lemna layeng bagi khudong chaba fiki thorom aduga mari leinana Ras Medicity gi chairman Haubijam Rajena week asigi manungda mioi chatruka mari phuga mathoi layeng ki mioi taraga ni thoina free surgical operation taukri makhatana operation gi damak mioi mari admit tauduna lairi haiki. होगी भी तंग तरह रहते से जब इंडिया की कोई कोलकाता की जगह दा डॉक्टर हम कैजुअलिटी थोकने मरगा IMA ना ऑर्गेनाइजेशन नंबर इंडियन मेडिकल एसोसिएशन ने मकोई ना प्रोटेस्ट हो बगी कोई निमित्त हम कोई जो मदोई दा यार प्रोटेस्ट हो मदों मरगा ना बसे लाख पखर वाट पा अदुमकपो असी अरोई बदा कोई ना तो से 600 का कनोला 81 पेशेंट लाए 681 पेशेंट मनूंग से इन पेशेंट होना मिंग चलगा हॉस्पिटल ले बसे मी मरी मदि मिंग चलगा ले अदुगा मी तरागा निथोय मन ऑपरेशन तौरग पांगथो ऑपरेशन सक्सेसफुली पांगथो लोय ट्रीटमेंट पीग्रे अनदर 30 का टू मा कोय हुसे दिउ दे ले पेंडिंग दा ऑपरेशन तौगदबले अदु मसे खोयना शेड्यूल मकोय का खोय लेबना मतंग मकोय कन्वीनियंट होय कोय कन्वीनियंट होय मतंदो लेबना रगा अदुगा मकोई ऑपरेशन जो कोई फ्री ऑफ कॉस्ट तो पांगथोक पाउगी मक्थन अतेन ब्रेक अमतंगा लौजरी मणिपुर के अहानबा प्राइवेट सैटेलाइट चैनल टोम टीवी टाइम्स ऑफ मणिपुर केबल टीवी सर्विस अथुबा मतमदा हौजरगनी लमजिंग ग्रुप की यूनिट अमा ओरिबा टोम टीवी केबल नेटवर्किंग सर्विस की डिस्ट्रीब्यूटर खरसु पामजे हेना कुपमरोल की दमक नागामापाल रिम्स रोड नित्यानंद टेंपल मनाक्ता लैबा लमजिंग ग्रुप की कॉर्पोरेट बिल्डिंग नत्रगा इखुगी मोबाइल नंबर 8132089758 असिदा कांटेक्ट तौबिरउ खुदोंग चाबासी मांगहनबिगनु Smart Universal Academy da class 9 tamlibi mahiroi elangam Reshma Devina Indian Space Research Organization as sponsored taukiba Sri Harikota amasung Nesak Shillong da pangthokiba Young Scientist Program da mahakna group leader oiba group aduna identification of water by satellite imaging haiba project asina second position tarakpada school management teaching and non teaching staff Smart Universal Academy na nungaiba amasung apenba phongdok break ki matungda mayam bamuka thanna taram nokchuri National Health Mission Thobal gi makhada National Program for Control of Blindness NPCB Thobal na sinduna lisang sitna satharpa nongmugi oiba cataract detection camp ama ngasi Thobal district ki Lilong PIC da pangthokre loina na ngasi operation tawnabagi khandokraba miyoising adu tha sigi kunmanga da district hospital Thobal da lemna operation tawgadori camp adu da hakthengna na saruk yaraduna NPCB Thobal gi district nodal officer Dr. Khatrimew Memcha Devina camp asi lisang sina pangthoktuna lakliba blindness control program amani mamangda sigumba kem kaya district asigi tongan mafam singda pangthoktuna miyoi kaya gi refractive error leiba singbu lemna operation tobiduna lemna anok sing yanthokuna mit uba ngamhankhre ngasi PSC lelongda pangthokliba asigi matungda tha asigi kunma pandasu CIC herokta amuk pangthokani hairiba kem aduda mit operation tawnabagi khandoklaba sing aduna mathang tha July gi tang anida district hospital Thobalda adumak lemna operation tawani ngasi pangthokliba kem asida miyoi chamarom yengkhibaka loinana miyoi 15 di cataract leire haiba khangle khangdoklaba sing asi tha asigi kunmanga da district hospital Thobalda lemna operation pangthok lagani haiki school kununga manga sida koi screening tawjakre mokoi singdugi marakta angang chatre kan nipalama koi refractive error leiba thengna jakre adudagi amuk loktuga sidagi screen tawba kangbu se district hospital Thobalda koi Thobangi
ꯑꯩꯈꯣꯏ ꯑꯣꯞꯊꯥꯜꯃꯤꯛ ꯗꯣꯛꯇꯔ ꯂꯤꯟꯊꯣꯏ ꯉꯥꯟꯕꯤ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯣꯞꯊꯥꯜꯃꯤꯛ ꯌꯨꯅꯤꯠꯇꯒꯤ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯕꯤꯀ꯭ꯔꯝ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯇꯥꯡ 15ꯁꯤꯗ ꯑꯩꯈꯣꯏ ꯑꯣꯄꯔꯦꯁꯟ ꯇꯧꯖꯒꯅꯤ Masa mau faba kunai ama ohenabagi pandamda Oina Municipal Council amadi UPF Bisnupur District Committee anina sinduna Bisnupur District ki Oina Mamang Laikai Community Hall da nongmagi oiba awareness program ama pangthokre DMO Bisnupur gi mi eng makhada kang na sikpadagi matau karamna ngakthokani amadi nadi yektana lehenabagi matangda miyamga wakhal taminakhe ngasigi thoramadu da Bisnupur District ki Medical Officer Dr. TS Nabakesor Oina Municipal Council gi Vice Chairperson Moirang Ningthau amadi Oina Municipal Council gi Ward number 4 gi Councillor O Raghuna Athoiba Langbir Pasing Oina Sarugyakhi Thoromaduga Mari Lainana Dr. Nabakesorna Kang na sikpadagi matau karamna ngakthokani haibagi maramda sugaina wafam kaya thamki loisilakpada kangkhal sanimuk hidak lupthoki Tha asigi taramapanda Bisnupur Police amadi Imphal West Commando gi kangbuna fakiba Okram Kiran atopa mingna Manglem amadi Mangleng Wamba apokpa Ibomcha Thangwaiban Yumnam Laikai amasung Toijam Jiten atopa mingna Tomba apokpa Samo Chothe Village People's War Group Marxist Center Saduna Cell Khaiba Manipur Police na Thadoktuna Thamba Sarendari Singh na Satharakpa Counter Revolutionary gi Drive amani haina People War Group Marxist Center gi Cherol amana hairakli Lions Club of Imphal gi Yankhagini Thoi Suba Saturday night ki thauram pangthokpaga loinana kumja lising ani taraga mapan amadi lising ani kun gi thau pugudaba Board of Directors sinbagi thauram pangthokre ngasi Sangai Pro da laiba Lions Club Service Center da pangthokiba thoram aduda Manipur University ki Vice Chancellor Jarnail Singh past District Governor MJF IS Manikumar amadi past District Governor T Saitapriyana athoiba langbirak pasing oina sarugyakhi Maitai Convention MC Jiribam na sinduna Jiribam Samu Punbi Gulathol Community Hall da Saukhatpa Jiribam District ama ohenba amadi Jiribam District ki lamkhai gi matangda miyam gi oiba mifam ama pangthokre ngasi pangthokiba miyam gi mifam aduna district asigi lamkhai ama athuba matamda laingakna laptop pinanaba taksin ba haibe yongna tongan ba waref sing lauke waref sing adugi manungda Jiribam bu mapung phaba district ama oina lauthokrabasu infrastructural development da sotharaba si laingak tamaram chaba thabak sing paikhatna ba taksin ba athuba matamda district amagi laifam thokpa deputy commissioner ASP amadi district police singda chap chaba pangal pibina ba haiba amadi karigumba hairiba wafam sing asi laingakna thabak oina paikhallaktaba thoklabadi democratic oiba khongjang sing sangsin ba haiba wafam sing yauri loinana local MLA amadi adyaksha Jiribam yauna yanaba purakraba waref sing asi mari leinaba state government su dasu pisin ba haina su amato oina yanakhi Manipur Social Audit Agency na sinduna Tronglaubi Tera Khongsangbi Gram Panchayat asigi oiba Social Audit Gram Sabha ngasi Tronglaubi Makha Laikai Community Hall da pangthokre Moirangi BDO K Zadumini Gram Panchayat asigi Pradhan L Basanta Upapradhan KS Brojen Ward Member Singh Jila Parishad ki AE AS Mangi amadi DRDA gi Account Manager Khetrimem Daniel na athoiba Mithunglen Singh oina sarugyakhi District Social Auditor T Panchakumar na Gram Panchayat asigi Miyoi Singh da MG NRD GS ki amadi pakhalakadaba thabak thorom singi mamatang da miyam da mamutana section wa kaya amasu thamki ngasi Guwahati gi Nilachan Singh da laiba Kamakhya ima gi laisang da Abubasi Mela hudokre numit marini sathagadaba Mela adu Assam gi Chief Minister Sarvananda Sonowal na hudokhi amadi Tourism gi Union Minister of State Prahlad Patel su sarugyakhi Sonaram High School gi lampakta pangthokhiba hudokpagi thoromda Sarvananda Sonowal na malem gi mafam kaya dagi lakpa miyoi kaya na ngasi Kamakhya imada thongni jakre amadi thoujal adumakna malem da ingba tappa nungsi sanaba purakpa ngamlagani Ambubasi Mela asina malem gi amadi laibak asigi mafam kaya dagi lakpa lamkoiba sing amadi lainingba singbu taram okpagi tanja amasu pibire hokhiba sahi ahumda Mela asi sauna mai pakna pangthokhibagum handaksu mai pakna pangthokna na honaba yaba honaki haiki mahakna makha taraduna Guwahati gi miyamna maru oiba thodang loduna atopa mafamdagi lakpa miyambu harau tayamna loina binaba appeal tawkhi Film Forum Manipurna Ranveer Thongna gi mathakta athingba thamkibabu Film Forum asigi chana kanglon gi matung ina thamkibani masida miyamna forum asibu lana uhanbiba honabiganu uhanna ba honabiganu haina
Forum asigi chairman S Mangon Jauna Thadrok Cherol Amana Hairi. Serol asina makha tarak libdi hiram asiga mari lainana kanagum bamyoi kharana social media da ehenba wahi wata sizinoduna comment pirakpa thengnare Manipur gi chana kanglon gi khangdaba singna comment pibiganu karigumba masigi matangda mamutana khangninglabadi forum gi mayai loisangda laktuna khangbiba yagani hairaduna makha tana film forum gi chana kanglon khangdana comment piraklabadi cybercrime unit ki mateng logduna akanba action logani haina palli Bongaigon district ki Boitamari circle gi Jogi Gofa manakta leiba Hodoba dagi takthora kiba imung yangkai humdoina khunda leitana naba lampibi naba tongan ba lup singna Bongaigon gi Deputy Commissioner da taksin kre hau kiba lebak pokpa numita Guwahati High Court ki yathang amagi makhada government ki sanjabung oina naba khallaga thamba lamda leiba yum yangkai go humdoi adu takthora kibani numitu dagi ngasi phauba nupi angang sing yauna imung yangkai go humdoi gi miyoi sing ahang bomba famda ahing nungtil leli All Assam Minority Student Union, Satra Mukti Sangram Samiti, Amadi Sankhya Logu Sangram Parishatna, tongan ba Pishin Kiba Cherol Singda Sangjafam Laitadana, Hauzik Laiba Imung Yankai Humdoigi, Kudaki Oina Atopa Pambay Ama Sinbinaba Taksinki. Pau American Aten Break Amatanga Luxury. My name is Kumkumgang May. I'm a student of Comet. Comet's teaching techniques and tips for exam were very helpful. The teachers are very supportive, which inspired me to do well in my exam. I want to thank Comet for guiding me and supporting me throughout my preparation for the exam. In my opinion, Comet is the best coaching center. Gitam University, Visakhapatnamda BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani. Campus manungda masagi hospital leizaraba medical college ni. Room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass, physics, chemistry, biology and English 60% in aggregate. Manipur gi mahiroi singi oina entrance test yaudana direct admission tobiba yagani. Subnataki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosam Babupara, phone number 60090622261, Natraga 87940262277. Break matungda makhataba pau pizari. Masakang daba kulai paiba singna Dimapur gi Longleng town de laiba forms People's Council PPC President Mayumda local med bom amalang silamle thogdok asi ngarang numidang pung 12 rom taba matamda thokibani police ki pauna hai bom adu yum adu gi fi singi nakal da taduna pokhai hanke asok apan amadi amang atadi yaukiba laite thogdok thokpham dagi bom gi fuse yauna polam khara fangle hairi Lupa lak ama makai gi mamal oigedaba yungang cartoon kungaloina na miyo ani ngarang Uttar Pradesh ki Samli district tagi police na fagat pangamkre Haryana dagi UP tamna yungang sing adu car ama da hap laga purakibani gari adu police ki kangbuna Colonel Mirut highway manak tagi Titoli check post ta sek tawgi thabak sathavada fagat pangamkibani fagalaba miyo ani adu di Bhim Singh amadi Krishan Malik kawi hairi Bihar da kang na sandokpa acute encephalitis Syndrome AES line nana maram oiraga si kiba miyoi masing chamago humpuga mari sukre hau kiba pung kunmari gi manungda hospital da laikat narakiba miyoi ohum su sikre thogdoga si center na lumna lobuga loinana center group principal secretary health and services na luchingba miyoi ohumna luchingba tim amana Mujafar ngasi thunglakiba ka loinana Yengsinba Hokre Tim Aduna Sri Krishna Medical College Hospital Amadi Casual Hospital da Chatuna Laikat Nariba Miyoi Singi Fibam Yengsinki Sri Krishna Medical College Hospital da Haujik Layong Asinan Naba Miyoi Humpugo Taruk General Ward Aduga Miyoi Kun Amana Pediatric Intensive Care Unita Laikat Naduna Lairi
Indonesia gi awang thangba Sumatra province ta leiba maikhet maru saba factory ama khanghodana ngarang numidang wairam mai chakpugi thodok ta angang tare yauna miyoi kuntra lekhidre thodok adu matau karamna thokibano haiba khangdokna ba police na thijinbagi thabak chathari ningsing bayabadi mamang sahida su Indonesia gi Jakarta da leiba maikhet maru safam factory ama mai chakpugi thodok ta miyoi nimfu gu taruk sikibagi thodok leikrabani hauji amuk sanabagi pau phangbigani International Natural Bodybuilding Association of India na sinduna mathang thagi kundagi Bangalore da pangthokadaba INBA Asian Pacific Natural Bodybuilding 2019 da saruk yagadaba Manipur gi team khankhre hariba sanaroi sing adudi TS Tony W Wangkhem Nepram Rosan Khetrimayum Arunjit Y Tomba P Rosan M Ranjit T Malemnganba amadi E Kabitani team manager oina W Ibomcha aduga coach oina RK Rakesh khankhre Bhopal gi CNCT College da pangthokiba National Sub Junior and Pre-Teen Pancake Silat Championship 2019 da Manipur gi team na tongan ba kanglupta gold taret amadi silver ahum laurakre India Pancake Silat Federation gi miteng makha da Madhya Pradesh Pancake Silat Association na sinduna pangthokiba championship adugi KG kuntra gani thoi gi Pre-Teen Boys da K Yaifava KG kuntra manga gi kanglupta Nicholas Pre-Teen Girls ki oina KG kuntra mari da 8 Tenoi KG Kunmari da A Tontoi KG Kuntra Mathoi da I Veronica Chanu Gold Lauraki Aduga Pre-Teen Girls ki KG Yankhai gi Kanglupta TS Kanglengan B KG Kunnipan gi Kanglupta TS Nirosia Amadi KG Kuntra Nithoi gi da M Harimayana Silver Medal sing Lauraki Ngasi nungtil phone ki ba pause singda kari kari maru eba pau yauri bagi habdu mayam punna mung mieng taminasi Kangleipak ki maira Chief Minister na Green Manipur Mission hogdokre Kendra khudingmak ki umang semgatnaba sarkar gi thorang leirei Chief Minister Manipur Pollution Control Board asibaga chap manare karmachari ayamba office kadre Chief Minister gi mileng changpham thogle More Hospital gi fibam pagat handrabadi asa singa loina na khongjang changsin gadawri Kangla Pau Chief Minister Green Manipur Mission hogdokre Global warming dagi kalhungnaba jungle yokhadlasi Biren Angang sing masama ufana thamba mama mapa singi daitani Elzente Kumar Soinaiba sing khangdoknaba medical board famlagani Imphal Peace Museum hangdokpagi thoram pangthokre ahal lama thangna yanduna hatlam lei Pandam Chief Minister Green Manipur Mission hogdokre Umang semgatkani hairabadi khasden area oirabasu khungang amada lam ekar manga dagi tara phawagi lam khunja singi mingda pigani Chief Minister Sakangdaba sing lomi ma hatlaga langthoklam lei Lomi sigi exhibition pangthokre Manaba Chief Minister ki Green Manipur Mission Saibung Village ta uchara sing thaduna hogdokre Manipur Bhavan Kolkata gi DRC thabak tagi potharabasu nampu da thabak puduna lairi PHC Lilongda ngogdong khangdokpagi camp pangthokre Loisla koda maru iba pau amuk hanna pijari Chief Minister gi Green Manipur Mission hogdokre lam ekar tara dagi tadana khungang singda umang amamam sengatuna mahausa gi khalnga na ba honargni haina Chief Minister na haikre Maibam Road Pachingda ngasi Imphal Peace Museum Cap and PD Minister Karam Siam na sangaduna miyam da kusinakre RBI na overdraft tare haina lauthok luraba matung hauzik zero balance ta leire hairakpasi atopa state singi mamangdadi ikai ningai ni haina Minister Elzente Kumar na phongdokre lamdam asigi lehauda thaba sem pambi sing mapung phana panba ngamle sendong su phangle amadi lomi singna kihom marang kaina puthok labasu cold storage amadi infrastructure matik chana leitabana kihom kaya amadi pattuna mangli
ngasi gi wenadi Manipur news matang sida loijare mieng tabiru punamok po muka hana kurumjari.